ꯃꯤꯠꯇ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯦꯃꯟ ꯆꯥꯖꯔꯛꯀꯦꯀꯣ ꯂꯦꯃꯟ ꯑꯆꯧꯕꯗꯣ ꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯃ ꯁꯤꯒꯤ ꯁ꯭ꯇꯥꯔ ꯐꯤꯁ ꯃꯥꯟꯕꯁꯤꯅ ꯍꯩꯅꯧ ꯀꯤꯍꯣꯝꯅꯤꯀꯣ ꯃꯌꯥꯝ ꯍꯩꯅꯧ ꯀꯤꯍꯣꯝ ꯀ ꯍꯥꯏꯅꯕꯗꯣ ꯑꯗꯩ ꯁꯤꯅ ꯀꯣꯠꯅꯕ ꯊꯣꯏꯗꯤꯡ ꯀꯩꯅꯣ ꯀꯣꯠꯅꯕ ꯍꯥꯏꯌꯦ ꯅꯝꯅꯕ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯖꯒꯗꯧꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯆꯔꯥꯡꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯩꯗ ꯑꯩꯅ ꯐꯖꯃꯟꯕꯁꯤꯗ ꯏꯇꯥꯅ ꯄꯤꯔꯛꯄꯁꯦ ꯃꯨꯛꯕꯥꯡ ꯇꯧꯊꯣꯛꯑꯒꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏꯒꯦꯅ ꯇꯧꯕꯅꯦ ꯑꯩꯅ ꯃꯥꯏ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯌꯥꯝ ꯐꯖꯩꯗ ꯑꯗꯩ ꯑꯩꯅ ꯃꯥꯁꯦ ꯊꯕꯛ ꯌꯥꯝ ꯐꯩ ꯌꯥꯝ ꯌꯥꯡꯉꯦꯅ ꯆꯔꯥꯡ ꯊꯣꯟꯕꯤꯕꯅꯦ ꯑꯗꯣ ꯆꯔꯥꯡꯅ ꯄꯤꯕꯤꯔꯛꯄ ꯆꯝꯄ꯭ꯔꯥ ꯑꯆꯧꯕꯒ ꯍꯩꯊꯨꯝ ꯍꯥꯏꯇꯥꯔꯦ ꯊꯨꯝꯕꯗꯤ ꯅꯠꯇꯦ ꯁꯤꯟꯗꯤ ꯁꯤꯜꯂꯤꯀꯣ ꯃꯃꯤꯡꯗꯤ ꯆꯝꯄ꯭ꯔꯥ ꯍꯩꯊꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯅꯧ ꯀꯤꯍꯣꯝꯁꯤꯒ ꯆꯥꯖꯔꯛꯀꯦ ꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯆꯔꯥꯡꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯤ ꯆꯔꯥꯡꯅ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯅ ꯍꯥꯎꯅ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝꯗꯨ khá dài trả lời ꯃꯃꯥꯡꯗꯁꯨ ꯄꯤꯕꯤꯔꯛꯀꯅꯤ ꯑꯩꯅ ꯍꯟꯗꯛꯇꯤ ꯂꯦꯝ ꯃꯥꯡꯍꯜꯂꯔꯣꯏ ꯐꯖꯃꯟꯕꯁꯤꯗ ꯃꯨꯛꯕꯥꯡ ꯇꯧꯊꯣꯛꯑꯒꯦꯅ ꯃꯤꯠꯇ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯃꯍꯤꯁꯨ ꯍꯣꯝꯃꯟꯗꯅ ꯍꯥꯎꯕ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯁꯤꯁꯨ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯉꯥꯎꯋꯦ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯕꯤꯅ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯕꯤꯒꯤ ꯀꯜꯄꯅꯥꯗ ꯑꯩꯈꯣꯏꯒꯤ ꯀꯕꯤꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯎꯕꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯐꯖꯕ ꯑꯝꯇꯪ ꯂꯩꯕꯗ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯗꯣ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯆꯥꯖꯅꯤꯡꯕꯗꯣ ꯕꯤꯠꯇꯨꯒꯤ ꯋꯥꯅꯤꯗ ꯁꯤꯟꯗꯤ ꯁꯤꯜꯂꯦ ꯑꯗꯣ ꯁꯤꯜꯂꯒ ꯍꯥꯎꯋꯦ
ꯃꯔꯨꯁꯦ ꯁꯤꯜꯂꯦ ꯌꯥꯁꯦ ꯀꯨꯝꯒꯦ ꯇꯧꯋꯦ ꯆꯔꯥꯡ ꯅꯪꯁꯨ 이만ꯅꯕꯤ ꯆꯔꯥꯡ ꯅꯪꯁꯨ ꯑꯩꯅ ꯆꯥꯔꯤꯁꯦ ꯅꯪꯁꯨ ꯍꯥꯎꯅ ꯌꯦꯡꯖꯔꯣ ꯑꯗꯨꯒ ꯇꯤꯟ ꯌꯣꯠꯆꯔꯣꯀꯣ ꯑꯗꯨ ꯌꯥꯁꯦ ꯀꯨꯝꯒꯦ ꯇꯧꯋꯦ ꯑꯁꯤꯟꯕꯁꯦ ꯍꯥꯟꯅ ꯆꯥꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯁ꯭ꯇꯥꯔ ꯐꯤꯁ ꯍꯩꯅꯧ ꯀꯤꯍꯣꯝꯁꯦ ꯑꯃꯨꯛ ꯆꯥꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯎꯋꯦ ꯑꯁꯤꯟꯕ ꯆꯥꯔꯒ ꯁꯤ ꯆꯥꯕꯁꯤꯗꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯍꯩꯅꯧ ꯀꯤꯍꯣꯝꯁꯦ ꯆꯥꯗꯕ ꯍꯩꯅꯧ ꯀꯤꯍꯣꯝꯁꯤꯗꯤ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯃꯌꯥꯝ ꯆꯝꯄ꯭ꯔꯥꯁꯨ ꯈꯤꯇꯪ ꯁꯤꯟꯗꯔꯦ ꯈꯪꯗꯦ ꯁꯤꯅ ꯍꯥꯎꯋꯦ
ꯋꯦꯗꯔꯁꯨ ꯐꯖꯔꯤ ꯆꯥꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯩꯁꯦ ꯋꯦꯗꯔꯅ ꯋꯦꯗꯔ ꯊꯣꯛꯄ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯍꯩꯕꯨ ꯆꯥꯅꯤꯡꯉꯛꯑꯗꯤ ꯋꯦꯗꯔꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯗꯅ ꯊꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ